Image PAODAM yengi khwai kibikpo tam kuma naram tramnok soruna khurumjari ngasigi maruiba pauda rangni thoi suba Manipur Assembly election gi BJP gi merep oigaru singi minglaw thokre mafam kya dasu irang thokre Mahatma Gandhi laikhidabagi humda marik suba thoramda Prime Minister Narendra Modi na Mahatma Gandhi gi mafamda ikai khuma wotkre Manipur haukiba pung kunga marida nauna COVID-19 positive oiba mioi sahum kunmamban Hena kre ni humna laikhi gre loinana Padam Shri Award lauthokrabi M Muktamani Devi bu taram ofpagi thoram pangthokre Haujik mapung weba pau lobidasi Mathangda February 23 amasung March 3 da tangkak adi thona pangthokadoriba 33 suba Manipur Legislative Assembly Election 2022 da state asigi kendra humpuda merep oigadaba Bharatiya Janata Party gi ming ngasi nungthil nitai pai chuthekta leiba BJP gi thambalo sengna lauthokre Kendra humpuda BJP ki merep oigadaba candidate humpu ki ming adu BJP Central Office ki National General Secretary and Headquarter in charge Arun Singhana sahi tawdun thado kibani haukiba namit kharani asida BJP ki candidate singi ming lauthok ngamdra lakhiba du ngasidi amukta da kendra humpu ki merep sing adu lauthok kibani candidate humpu ki list adu thokhiba loina nupi candidate ahum siyawri makoi ahum gi manungda kangkokpi kendra gi BJP ki sitting MLA Nemsa Kipjen Naura kendra gi Sorai Sem KV Devi amasung Sandel SDS SCG SS Olisni Nemsa Kipjen natana makhoi anidi ano nupi candidate singni loinana BJP ki sitting MLA ahum handa ki mikhal asida BJP ki ticket pi khidre makhoi sing adudi wakai kendra gi MLA Y Irabot Moirang kendra gi MLA P Sharchandra amasung Kaksin kendra gi MLA M Rameshwar Singh hani makhoi ahum gi manungda wakai kendra Okam Henry Moirang Kendra M Prithviraj amasung Kaksin Kendra Y Surchandra BJP ki ticket pirakhibani Nakalamromda BJP ki ticket phangkiba candidate sing amadi magi workers sing na harau tayamba phonulabsu BJP ki ticket phanghautaba candidate sing workers sing khoirang khoisawn poktuna lambida thokna irang kya haukre ticket law thokkiba ga ikat kanadana sangol Kendra BJP ki ticket tanramba khwairakpam loken singhada ticket pirakti haiduna mahaki workers sing na tidim lambi ki Takelambam Laikai Mapad Tokuna BJP ki banner and reflection Segai with Natana Mai Power Taki. Kwashaw workers in Aduna BJP Lengak Mutalasi, corruption over BJP Lengakni, family politics over party in Hibakola Lauke. Ikan Canada Masing Yamlava security personals in Tomzilakuna Iranga to Nemtan Mohonaki. Maikani Muna Putagi police personals in a tear gas captana Irangu Lakshin K. Kendra Shida Hosi MLA Oidiva Arke Imoda BJP ticket Pirakibani. Arke imo pira pasna birengi corrupted ki percentage is 62 lay of the it's a proven chumna mase chumma bu apam mamne hawjek ekoi no hojik tam na thamoi soi badi ekoi mandal la ngasi da so ekoi moi ki makadu wak tawje hariba maya masiba punama asi moina mangal laga tawba heba sidi ka te kare ekoi chamana amana ngasi de ekoi mi cham puthora ani koina but ekoi sagoman mandal muthalani aduga arki imogi aranba aduga Congress ka BJP gi ani gi marakta khenaba laitrabaga tarabagadi achumba chatpa lokenda soidana maki prajana mangonda thajaba pirakani aduga mangonda su hana phangne na phangba vote sagi double hela kagani Amromda tongan ba kendra khada su BJP gi ticket phangutaba intending candidate singi workers sing irang lor haurakre BJP ki ticket yamna thintana lauthokpa amadi ticket phangutaba intending candidate sing su atop political parties in the sangnaba same saba honakre haire Kamu Assembly constituency da BJP ki intending candidate oiriba haukiba election da su BJP ki candidate oikiba Thoksom Jadumini ngasidagi BJP ki primary membership tagi tokiba loinana ngasidagi JDU da yauduna 23 suba Manipur state Assembly election sida Khabo Kendra da election thengnargani haina Jadumni na phongdorokli ngasi Khabo kulakpam laikai da leiba Thoksom Jadumni gi yumda BJP Khabo mandal gi president Laisram Tomba Khuman vice president Minority Morcha ki president amade Khabo ki but
nipu tayet ki president sing amadi member sing yauna mifam pangthok tuna BJP dagi tok na firep asai lauki bani but ki president sing na BJP dagi tok le haidana se pisilak kibana maram oraga member amata leitana ithanta leiba yabanate maram aduna BJP khabok mandal ngasidagi thupsil hainasu BJP khabok mandal gi president laisam toma khumanna phongdor khe intending candidate thoksom jadruni na miyamda makhatan haikibda inkumja lising sapan maldram mari dagi BJP da yauduna state ki thakta secretary vice president na singba thawpudra party da thabak thorum kaya tawduna lakhi ngasi gi BJP gi ticket lauthokpada piraktabagi nungai tabadi leite yamna niyom sumba party amani haina khalamani adubu BJP SD miyam gi khanba lairaba singi party oramdre but nipu taret leiba kendra asida mi am phawa leitawa misak amada ticket pirakpa sina takbadi BJP na absolute majority di laaduna mi tara phawa kabagi phibam leitre haiduna mahakti miyam na vote leptawa yaroi haina haire maram aduna JDU da yaurga vote thenglargani haike mani khak wak tor pun pa bai khoi ki party ticket piraga thodor pa haibasi BJP bu vote lefer kahan ge BJP ki absolute majority phangane habdo hainingde hainingde adu bai amarondo honorable CM bude yamna nuksijaba leba ki seba tokba miyam ki CM ni khanjabane dubu mahak ki power lem dromale miyam ki CM miyam ki chief minister habdo mahak ki power to lem dromale magi chami leba kalik na khre hendo kramane lagliba trying to suba Manipur Bidhan Sabha mikhalda wangkhem Kendra da BJP ki mirep oinaba ticket tanramba BJP Manipur Pradesh ki spokesperson oiriba Dr. Nimaicha Luang su ngasi gi party asidagi toksare haina party asigi president A Sarda Devi da aiba zero pisin khre ngasi nukthil mahagi yumda pangmi singa unaba amada mahak handaki mikhal asida atopa party amada mirep organi kalamba party da mikhal Thenagata ke haibadu kona lepani haibu wafam phongdor ke amramda BJP wangkhem mandal gi president L Sunil Kumar na BJP na wangkhem mandal da party ki ticket pibada kuina party asigi wajarak ba miyoi da pibagi mahutta ngarang da sanglak pa miyoi da pi haibagi penda ba phongdor tuna ngasidagi BJP wangkhem mandal muthatle BJP na kendra ni phugi mathakta mai pakani haibasi thawong asina maram oraga tara phawu suna karo haibu wafam su thamlakhi हंदकी भोट सिदा सुकी मतिक फजरबा भोट खोमसिन लोयरबा मसागी मतिक जाबा चादबा खंगदबा कांगबु खरना लौतुनरगा निमाइचा लुवांकार अबदी अखोगी पोजीशन फजन रिबं ngdo bande हाइदन लौतुनरगा टिकेट से पीदबनी Lakador trying to suba Manipur General Assembly election da Mikhal Thena naba same sariba BJP Manipur state ki core committee ki members oriba je ki khonbo new maibu ngasi ticket lauthokpada yarok tabadagi tamai SC ki BJP mandal na yaning da phongdok paga loina na Prime Minister Narendra Modi amadi Manipur Chief Minister N Biren gi ifiji mai thakre amadi BJP dagi resign tawna khre ngasi koirengai da tamai SC ki BJP mandal gi thongmising na ticket pibagi thongbu yaning da phongdok tuna tongan ba kholau kya su lauki ticket pibagi matang da tamai SC ki BJP mandal gi president ke huma liawabo na hai ngasi BJP na sathari ba thong asina tamai SC ki BJP workers sing da sauna napthak ama tawbire ikai ba pire masimak na tamai SC ki BJP mandal khudak tagi muthat pagaloina na BJP gi thongmising ki khonbo new mai gi damak lep le haina phongdokhi hiramasi gi matang da ki khonbo new mai na hai ticket pirak tabada nuai taba karisu leite adubu sathrakli ba thong asina BJP na thomi singda achauba namthak amat tawbasi pende BJP na ticket pirak trabasu mikhal thengnana ba sem sare haina phongdokhi pawishina hangbo wahang gi pa pakhumda makhata na hai Hojik Paugi oina karamba party da yawbani haiba ngamdri mahaku sagat piriba kaya amadi leaders singa tanaduna maki firep lepkani loinana mikhal asida susoi sudra mai pakani haiba ithajabal lei hainasu mahana makhatana phodoki gi karikatas BJP gi damakta sacrifice toriba kana budi asigumba tawhide hana ai haininge ujikti ai firep laudri ai gi workers singa Agi leader singa pamin naraga koi decide to guni. Agi labor best
election di fight to guni Inkumja listing aniga sumna trahum dagi hauduna kaksing a sida BJP bu I matum dagi saunaba yokhat sarakhiba hojik kaksing a sigi MLA oirba mioi amada BJP ki ticket pirak tabagi thong asina maram warga BJP kaksing mandal ngasidagi pumut muthatle haina BJP kaksing mandal gi thopuriba SI Samjaina pangwising da phongdorok lei handak tangkak ani thokna pangthok kadoriba 33 Manipur State Assembly Election 2022 da BJP gi oina mirep oiragadaba singi ticket lauthokkiba da kaksing SC da hojik BJP gi MLA oiriba Mayanglam Rameshwar da ticket pibagi mahutta hana kaksing SC gi MLA oiramba handak numit kharani gi mamangda BJP da yaukhiba Yengkhom Surchandra da ticket pirakpadagi koisaunraba kaksing mandal BJP amadi BJYM gi thopubasing amadi MLA Mayanglam Rameshwar bu sagatpa mioi kayana kaksing da BJP gi firal lauthaduna mai thadokki BJP kaksing mandal gi president gi thopuriba SI Samjaina pangwising da phonrokkhibada BJP na MLA Rameshwar ticket pibagi mahutta Y Surchandra bu BJP na kausinduna BJP gi ticket pikhiba haiba se kaksing SC dagi BJP maru pukna muthatnaba sinbirakpa thawang amani masina maram orga BJP kaksing mandal ase ngasidagi pun muthale haina phongrokki sigi ningba yam kaiba yamna nungaitaba numit ama oi ngasi si aduna BJP sina masibu makhong somjariba ising jaina sengolaiba miwesida ticket pibidana onetana sakhiba haibse Manipur da BJP sigi lekha tarak nangai gi maru hunma numit amani hana ai lojai BJYM kaksing mandal gi thau mi amana phonrokhibada BJP asi yamna afaba senja thumja leitaba party amani khanna kumja lisingani sumna trahom dagi Mayanglam Rameshwar gi lamjing makhada kaksing AC da BJP I matum dagi sengbat lakhi ngasi BJP na kaksing da oirakli ba phim asi yauna ba honakpada mahaki pangal mahaki leijabat thauna punamak puthokna honakpadagi honakpagi mahini laibak thi badi BJP Manipur Pradesh ki lusing ba kharana Mayanglam Rameshwar na wana honajarliba adu usinnadana ona taina bada ticket pirak pa haiba asi BJP saugatuna lakliba kaksing miyamna pende BJP party asi sinja tumsa muthatsi haina yamna kanna lauri aduga Manipur Pradesh BJP gi thambal sangen asidi sinja thumja takhom oire Manipur lengakta minister oriba mioi khara amasung BJP Manipur Pradesh ki lusinglibi asi kharana laikre haiba asi mayek sengna takle Manipur gi miyamna su mayek sengna khangbiu ticket ti corona laikhiba yai adubu mioi bagi thamoidi kedong su laiba yaro haiba asimasu BJP Manipur Pradesh ki lusingba singla khangbiu makhoi kharana Mayanglam Rameshwar da ticket pikhrabadi makhoi gi khudong chaba malagani khanbadagi ticket pibidabani Mayanglam Rameshwar ticket pidaba haibasi BJP gi kaksing da lairiba thomi lising tara henbabu singnabani BJP gi national amadi state ki lusingba amata kaksing da changaloi boycott tawani hainasu mahangna makhata na phongrokhi King Kendra Kaktanatana Manipur gi kha thangba maikaida BJP gi ihawama akanba weba ma saganaba honakhiba matamda akhoi gi Tamor Rameshwar na achoba thaudang logi haibasi ngasi BJP Manipur Pradesh ta leibiriba luchingba kaya na masi khangna ngasi asum laba yamna thamoi shungningai oiba mongda kakchingda akhoi gi yamna ona tainaba mongda yamna thamoi shokpa mongda khoi gi Manipur gi leibiriba BJP luching biriba mioi kharana asigum laba ona tainana handakti akhoi gi ticket pibase akhoi yamna pende Amromda kaksing AC gi hana MLA oiramba Y Surchandra bu BJP gi ticket pirakpada Surchandra bu sagatpa mioi singna taramna okhre lakadoriba 33 Manipur Assembly election da kaksing AC gi BJP gi merep oirgadaba Y Surchandra na mahakbu BJP gi ticket pirakpagi damak Prime Minister Narendra Modi Home Minister Amit Shah BJP Manipur State President Sarda Chief Minister and Biren amadi Works Minister TS Biswajit bu thagatpa phongdorle Parda yam punamuna kindrisi yam punamuna kena lor pa step ta hadala support to PB bedamata kaksing kendri parda yam so ayna na kagasari basi aso wa dai to mai on the pirabene lowi na lakada elections la kaksing kendri natala Manipur ki ayam chatna BJP si thamping majority da sarkar sem ngamna ba party ma korpada achoba thodang lokjage manduna mayam punamuna support to bidara ai mayam punam kurumde
महात्मा गांधी लेखिदबगी हुमरा मरेक सुवा थोरमदा प्राइम मिनिस्टर नरेंद्र मोदी ना गांधी की मफमदा इकाई खुमना बोटखरे मार हाइकिबदा बापू की पुण्य तिथि दा महाकु निक्सिंगलगा महाकी फिदमबु मियामना खंगनबा होनगदबनी अमरोमदा इंडिया की दमक थौना फना थवाई थादो खरबसिंगबु इकाई खुमनरी बापू की वाकलोन स्वादेशी स्वभाषा अमसोंग स्वराज हाइबसे इंडियन खुदिमक की थमोयदा लैरिबनी हाइबा वफम सिंह फोदोंलदुना यूनियन मिनिस्टर अमित शाह ना गांधी की मफमदा इकाई खुमना बोटखी महात्मा गांधी की लेखिदब नुमितपु मार्टियर्स डे हाइना सही खुदिंगी जनवरी 19 दा थौरम पांथोक्तुन लागिबनी लिसिंग मसापन निपुनि पान की जनवरी 19 दा महात्मा गांधी बु नथुराम गोडसेना बेरला हाउस की गांधी स्मृति दा हाटकिबनी सही मणिपुर दसु पांथोखरे नुमित असिदा ब्रिटिश न नमथबिरमलबा इंडिया बु निंग तमनबगिदमक मपुनसी कथोखरबा फ्रीडम फाइटर्स सिंगी मफमदा लेबाक असिना इकाई खुमनाबु उदली मणिपुर दसु थौरम असे मणिपुरी गवर्नर ला गणेशन ना लुसिंगदुना इम्फाल की गांधी मेमोरियल हॉल लेरिबा महात्मा गांधी की मूर्ति दा लैसु कटुना इकाई खुमनाबा उतखी ngasi thorom du da Chief Minister N Biren, Deputy Chief Minister Y Joy Kumar, Education Minister S Rajan, N Indrajit, MLA, Chief Secretary Dr Rajesh Kumar, DGP P Donglen, atei makok thongba civil amadi police official singsu saruk yake thorom du da mareba ki mak thawai thakraba freedom fighters singi mafamda ikai khumnabu utpoina minute ani tumina lepki thorom gi losilakpada Mahatma Gandhi na khoda jaramba bhajan Raghupati Raghav Rajaram highway saibusu sakki Janata Dal United Manipur State Unit na ngasi Manipur gi hana Chief Minister oramba Yamakso Saija amadi jati gi mapa Mahatma Gandhi lekhidabagi niksing thorom hodam lekta leiba party asi office ta pangthokre thorom adu da JDU gi National General Secretary yauna Manipur State Unit ki thomi kya su saruk yaduna Yamakso Saija amade Mahatma Gandhi gi photo da haikat tambagloina laikai khumnaba utke Manipur da hauki bapung kunmari da miyoi chahum kunmapan nauna covid positive oiba thena khare miyoi humna laikidre puhum masida miyoi lising ani ga supna ani covid test tauki maduda miyoi chahum ga kunmapan positive oikibani ngasi covid positive oigi sang sa da tratu ka dasmik mari yauki covid pandemic asi sandrok padagi state asi da apun miyoi lakh amaga lising kunthra ani thoi chamapan tara covid positive oikhre miyoi lising ani ga supna ni phuma thoi laikidre ngasi miyoi chani ga marpu ga mari nabu phaduna discharge tauki badagi State asigi apunba COVID naba phakibagi masing lakh amaga lising kuntaruka sanipan maudrama thoi sukiduna COVID naba phakibagi sang sada maudrama ga dasmik nifu tareta leiri active case masingna lising ahumga samapan ga humra tarukni Library Information Center kaksing na sinduna ngasi center asigi auditorium da Padmashri phanglabi Moirang Them Muktamni Devi Butaram Okpagi Thorom Pangtokre Thorom Aduda Center Secretary Vice President M Kunjakeshu Singh Treasurer Y Shetty Singh Grace Cotis Academy Kaksingi Secretary KAC Sawa Wun Big Phil Kaksingi Proprietor N Nopur Singhana President Member Singh Oina Dice Phamke Padmashri M Muktamni Devi Gi Mapuroba Ketrimium Naran Singhasu Special Guest Oina Dice Phamke Thorom Aduda M Muktamni Devi na Hai Kariwa Tabanga Pangtopada Ningan Nadaba Amadi Akiba Poktaba Havisina Kwaidagi Maruni Mahaksu Magi Samtugi Kong Asi Sana Honor Puda Mighty Vakian Nanki Awa Kayasu Kanki Saikya Lam Masida Honor Pada Mahiroi Kayamasu Butokre Makoi Kudimak Hingnavilan from the Mai Park of Mu Amam Oikre Maki Honazamalbu India government Sakang Biduna Padmasri Pirakpasi Asuki Matik Nungajai Amadi Masi Damak Tawilam Kambo Uchaningi Makata na hena kan honin bagi apa ma phahole mang na pai riba lam masida hen saukhat na ba honar gani haina su phondo bagal loina na mahaki awan nungai wari kaya su niam da paudum ki ai pose ai masak khang na ba yona ba na ba da akoi tamot Susil Kumar ai bi ibungi ma gi masani ma na bi pu bi ra ma gi office staff da si isan na lon bani noi pamra haira ma na yonbi adai governor gi mana pusale yoli Governor putting up pani garada singaga governor putting up say ay kung tung na yawti adung COVID ay pami asumana mayam hotna raga lakpani ay hotna bahay kasi adi mati ba mayam lega so ay deningan nandana ay di trade amada ni tawgi haba kung sida nati lay ba trade mayam malay asigo mada ay apa makalaga thawayang hotna raga di ay di soy na success oy bani
ngasi gi thorong manung chana library information center Kaching gi Maikai dagi Padam Shri M Muktamani yampham da achamba khudol sing su khuchin nakhi Paji lekai dagi N Sumati Devi amadi May lekai dagi N Mandadori Devi nasu Padam Shri asibu ikai khumno utke आजादी का अमृत महोत्सव का मरी लेना आर्ट एंड कल्चर डिपार्टमेंट की मखादा सेमिस्टर की आर्टिस्ट संगी तेंगबांग की मिजेंग मखादा मणिपुरी एंसेंबल थिएटर कॉम्प्लेक्स लांगथबालना पुथोकपा उरुभंगम प्लेइंग असि जैन मणिपुर डांस एकेडमी इम्फाल की ऑडिटोरियम दा उठखेबगा लोइना वर्कशॉप लोइसिनबगी थरम पांगथोखरे ngasi thoram da L Kishorji Singh director art and culture na athoiba mithung Padam Shri Warepa nabba Chairman Theatre Center Manipurna Thorammapu amadi Buddha Singh Tham Chairman Cultural Workers and Activists Forum Manipurna akhanaba mithung oina saru yake athoiba mithung gi warol perioduna art and culture department gi director L Kishorji na haikibada COVID-19 laichat asina maram oiduna matam sanglabasu sangna asigumba yamna tangwa makal gi play asi losinduna miyamda utpa si pungingda apenba poi artist singna awa ana thidana honaduna Manipurna ngasiri art ki lam line da achouba phida ama kannuna malemda saktakli haibada haimanba thoklore haiki makha tanasu production kaya puthokuna theater play sing hena kumang songsinna naba honaminasi haiki play si sangnai ba khetri director Khetri Jugindro NSD na namjing namtakni राष्ट्रीय लोक जनशक्ति पार्टी की नेशनल सेक्रेटरी बी रुशिदा शर्मा अमुखन्ना खनखरे नेशनल प्रेसिडेंट पशुपत कुमार परासना खुयेक पीदुना थादरोप सेरल अमदा ngasi पार्टी की हेड ऑफिस ता पांथोखिबा थरम अमदा मियोय अहुम सु कमिटी मेंबर ओइना खनखिबनी द पेगासस वाटोकता लेंगा नतुमिना लेसिले हाइदुना बहुजन समाज पार्टी चिफ मायावती रंगसी सेंटर बु सिदना हाइख्रे यूनियन मिनिस्टर General B.K. Singh Pongdok Kiba Wapam Supari Media Busu Hundura Pongdok Ki. The Pegasus Ki Watokta Central Government Amadi BJP Bu Tumhandrabani Haiki Mari Lainaba Singh Namatik Sawa Pahum Pidana Tumina Leshin Badagi Wang Mayam Amalakbani BSP Sip Asina Makatan Haiki Bada Government Gi Wakalon Pigmali Mexico Poland Amasong Hungary Galoina Pegasus case ta India Su Yauri US Pause The New York Times Da Habliba Report Amada Singapore Indiana Pegasus spyware like US dollar billion anigi senpam da Israel ga taunakiba deal gi matungina achoba controversy asi lakhibani Minister of State for Road Transport General B.K. Singh haikibda New York Times pu thajabrane haina hangladuna supari makhoi supari media ni international media group amana Pegasus na Indian politician Singh Minister Singh social activist Singh businessman Singh amadi journalist singi mayokta lana phongi haibagi wafam phongdokpa leikhabani hainasu mang makhatana phongdokke sanabagi pauda lamidong mamang lekai citizen club na senior sathriba third state level open 9-man aside football tournament gi ngasi sanikiba quarter final match singi ahanba ground da Yaisa FC Kaksinga Brother FC Kwagaithel ga goal amata sanabang amdana draw oikre Anisuba ground ki match da Wagbai FC na LMLCC Langwidong bu Anisuino da Maitiba Pikre. Goa da huji chathariba Hero Indian Super League ki ngarang sanakiba humdraga mga suba match da ADK Mohan Bagana SA East Bengal bu ahumama da Maitiba Pikre. Ngasinugdang pung 3 makhaidagi humdra taruk suba match da Kerala Blasters FC ga Bangalore FC ga sanam haukre. Hayang humdra 3 suba match North East United FC ga Hyderabad FC ga sanaragani hauzik aroibada maroi pa hon pije rang ni thoi suba Manipur Assembly election gi BJP gi merep oigaru singi ninglaw thokre mafam kya dasu irang thokre Mahatma Gandhi laikidabagi humra marik suba thoramda Prime Minister Narendra Modi na Mahatma Gandhi gi mafamda ikai kuma wotkre Manipur ho ki wapung kunga marida nauna COVID-19 positive oiba mioi sahum kun mamon Hena kre li humna laikidre loinana Padam Shri Award Lauthokrabi M Muktamani Devi bu taram ofpagi thoram pangthokre Nasigidi imes PAODAM sandoksaba matang se lojire miyambu amukhana khurumjari